पाव अनाबगी मियोइसिंग डॉक्टर अमदि नर्सिंग दा खुद थाबता नतना पोचै अमांगा ता थोगनबगी महुत्ता आइनगी ओइबा मतेंग लौनबा चीफ मिनिस्टर ना अपील तौरी मंगा सुबह जनरल पंचायत मिखल की बोट थादनख्रे मफम खरदा इरांग थोकपदगी बोट थादब लेपा यावनखी अमदि हुया मई थाकिबगी नुमित पुंगसी पुवारी गे अमंब नुमित हाइना थौरम पांगथोखरे खुरमजरी मिदेंग ताबिरिब सिंह बुताराम नोक्सरी पाव संदोक न पिजरी अनाबगी इमुंग मनुंग न डॉक्टर अमदि नर्स सिंह दा खुद थाबता नतना पोचै कया थुगाइदुना अमांगता थोगहनबा चौखटपगी खुदम नते खुदता आइन पाइबगी महुता सोइखिबा लानखिबा लेरबसु आइनगी मतेंग लौबियु हाइना चीफ मिनिस्टर एन बिरेन अपील तौरी ngasi एसोसिएशन ऑफ सर्जन्स ऑफ इंडिया मणिपुर स्टेट चैप्टर न सिंदुना रिम्स की जुबली हॉल दा पांगथोखिबा कुनिथोइ सुबा चही की कॉन्फ्रेंस हौदोकपगी थौरमदा वाफम असि फोंदोखिबनी थौरम अदुदा रिम्स की डायरेक्टर प्रोफेसर ए शांता जेनिम्स की डायरेक्टर प्रोफेसर टीएच बिमो एसोसिएशन सर्जन्स ऑफ इंडिया की सेक्रेटरी डॉक्टर ई बेंसम मणिपुर स्टेट चैप्टर की डॉक्टर के एच पलिनसु सरुक याखी चीफ मिनिस्टर न मखा ताना मियाम न खुत्ता आइन पाइदुना सथरिबा थबक थौंग सिंह चपचाबा थबक लोखतकनी डॉक्टर सिंह असोय अंगाम थोक्तनबा अमसुंग हॉस्पिटल की लनथुम ngak senanaba government paikhatpa yaba thabak paikhatnaba athuba matamda khanaragani hospital singi ana layeng singi lamda hena khumang chaukshinnaba government asina matamga chunaba khutsu khalai kaya leishinduna anaba singda kanaba phanghalli manipur da chalairiba hospital singnasu miyamgi khallaga ataba mamalda layeng biu lairabagi pankhai makha da leiba imungi ana layeng nabagi lupa lakh ani ani pinana thaurang leire लाइरबना नमना लेबा लमदम असिगी इमुंग सिंगी अवाबा येंगलगा गवर्नमेंट थौरांग असि लोखटपनी खुदोंग साबा असिगी दमक चही अमदा गवर्नमेंट लुपा करोड़ 15 दगिना कुन लोम फावबा चंगलबा याय हाइना पानरी मपालमगी डेलीगेट सिंग यावना पांगथोकलिबा कॉन्फ्रेंस असि यामना मतंग चाय मणिपुर असि मपालमदा मिहात मिपुनगी लमदम अमनी हाइना संदोकलिबा असि अरानबनी हाइबदु खंगहन्नबगी तंजा अमा फंगले हाइखी enormous loss of the normal madu field of the lady but the hospital provider doctor to the food of the not the nurse of the Karikana so we are please doctor to the nurse to any staff of poisoning legally material person individual to be my of the safe have you adagi kaditari to we have to you adu natana actors could not I invite to say the government will not tolerate anymore. The government will not be a silent spectator. I will subscribe to the course of action through legal. Lakani adu kanamayan to my call. But government will do. We will protect the life of the people. We will protect the property of the people also. मंगा सुबह जनरल पंचायत मिखल की बोट थादबा ngasi युपुंग निपानदगी थादनबा हौदुना नुंथिल की पुंग मरी फावबा बोट थादनखी मिखल असि इम्फाल ईस्ट इम्फाल वेस्ट थौबाल बिष्णुपुर कक्चिंग अमसुंग जिरिबाम की मफम सिंगदा पांगथोखी मिखल असिदा पुन जिला परिषद मेंबर हुंफु प्रधान चामग हुंफु माथोय अमदी वार्ड मेंबर लिसिंग अमा चौंगा तरा हुमदोय खनगदौरी पांगथोखिबा मिखल असिदा पुन पोलिंग पर्सोनेल लिसिंग मापन चामगा कुन तरुक सिजनखी पोलिंग स्टेशन अमममदा पोलिंग पर्सोनेल तरुक लैदुना मथौ तौखी इम्फाल ईस्ट की मनुंग सनबा काइरंग खोमिदो ग्राम पंचायत की मनुंग लैबा पुन वार्ड 12 मक्ता नुंथिल की पुंग अनिरोम ताबदगी बोट थादब लेपखी थौदोक थोकफमदगी फंगबा पावगी मतुंग इना काइरंग खोमिदोग जिला परिषद की मेंबर खनबदा यावगदौरिबा अतोपा ग्राम पंचायत अमदा अरानबा मोंगदा बोट थादनखी हाइबा वाफम लाकपदगी काइरंग खोमिदो ग्राम पंचायत की मनुंग लैबा पुन वार्ड 12 मग बोट थादब लेपखिबनी मफम अदुदा पुलिस न ngak senbagi thabak kangkhatki amaromda mafam aduda mikhal gi irang thokle haina pawloba chatluba pawmi khara mioi khara na nung amadi utuba tup paiduna ki hanbaga loinana pawloba yaroi haina athingba pirakhi thodok atugi matangda pawmi singda all manipur working journalist union amjuda wakhatkre अमरोमदा हाउटल खोमिदो ग्राम पंचायत की हाउटल पोलिंग स्टेशन दा इरांग थोकिबा सिगी रिपोल तौबदा खोमिदो का हाउटल गा तोंगान तोंगाना पोलिंग स्टेशन अनिदा सिनबीनबा हाउटल गी मियाम नमरी लेनबा सिंगी पुंगनिंग चिंगशिले मणिपुर प्रेस क्लब ता पांगथोकपा पाउगी मिफम अमदा हाउटल गी मियोय अमना
Thangjam Khunau de Lairiba polling station da ngasi bot thadaringaida khomido ki miyamna ballot box ani turel da langthaki pradhan amasung member gi bot thadaba yagani jila parishad ki di yaroi haina athing bapiki maram asina polling station asida makhata na irang thoktana ba khomido ka punsindana hautal bazar da polling station ohen biu haiki report to bataragadi thangjam khuno hautan dagi oina thangja hautal gi budo ngongdalai pakhang bagi community hon sida thada jarage karigomba aikoi khomido ka punchandana thada minaba tarbadi aikoi thada jararoi haiba wafam simasu thamjari Amaromda Imphal East ki Adaksha Oriba Badurur Rahman Elias Babuna ngasi ayupung tararom tabada hengang mayay lekay da layba Primary School da election koina satuna yengsin bada mafamadu da layramba jila parisat ki candidate amagi mayamba amadi mafamadu da layramba miyamna laybak masa tadaba wahay wata sizinabaga loinana nung na thaduna talakre hairi thaudok aduda Adaksha Oriba Badurur Rahman nung na panbadagi hata da layba public hospital da pukhatuna laikanakre Nakalama Romda Kabaisoi ki polling station da thokpa thodok amada chahi tara manga rom tangai riba nupa macha amasu soktuna public hospital da laikanaki soklaba mioi adudi Kabaisoi mamang lekai dagi Jalal Uddin gi macha nupa Zahir Khani Nauria pakhang lakpa jila parisat ki mirep ani magi home polling da changbada athing ba pinai haiba thodok tagi khana sainabagi thodok thokre thodok asing asin nungthilpung ani makhai taba adwaida DS Paul Women's College da polling station Oriba Mongsangai Awang Lekai amasung Mongsangai Mayai Lekai da thokibani khana sainaba aduna nakal anigi marakta chawna irang thorakpadagi Imphal West ki SP amadi Singjomai police ki OC yauna irang adu lakshinduna makhatana bot thadanaki Laisang Them Zilla Parishad ki oina Irong Thoksom da Leiba polling station 3/16 da Sayat Naba thorakpadagi miyam na polling station mai thana na bahorarakpadagi bot thadaba lepki hairi Thawal district ki oina su Lilong block amasung Thawal block ki oina su jila parisad tara pradhan kuntaret amadi ward member chahum tara khannabagi mikhal pangthoki polling station sangai yumpham Laisang Them salungpham na chingba mafam kharada ungkhatnabagi thodok thokhiba natana mapung oina ingna signa pangthoki sangai yumpham gi mafam kharada jila parishad ki vote open tawre hainarakpadagi sangai yumpham Serapur part 2 Rafiuddin School gi polling station da bot thada lakhiba singna open bot tawgadabani haina sauna ungkhatnaki mafam aduda ahenba security changsinduna laksin badagi makhatana bot thadanaki Kodompokpi Zilla Parishad ki Lairenjam Gram Panchayat Ward number 8 gi polling station da pradhan gi ballot paper onana Kodompokpi Gram Panchayat ki oirambadagi bot thadaba loiramdai pung ahum adwaida khangnarakpadagi bot thadaba leptuna Khanaraba matung pung manga adwaida pradhan mirep ki yaudana ward member amadi Zilla Parishad ki bot thadanaki asigumba section dabasi matungda amuk thohandanaba mari leinaba singna yengsin binaba pradhan gi mirep amana phongdokle bot hanmada ai sayoina bol halani haibase ai sayoina ai phongdok chare mayamda aduga yaragadi khoigi leiriba khoigi ward ki amadi Zilla Parishad ki si matam leiringa da lo sangraga ade pradhan gi haiba pradhangi haibasimati halle haibase ai saiti haijani polling station asigi oina pradhan gi bot hallaba yai hairi ngasi pangthokhiba manga suba panchayat mikhalda chief minister nongthongbam birensu imung manunga loinana luwang sangbam da leiba polling station da bot thadaki amaromda pangthokhiba mikhalasi thingbina ba yaudrba kumhai amagumle General election dadi Election Commission of India gi athingba mayam ama leibana mikhal pangthokpada akaknaba niyom amagi makhada pangthoklabasu ngasi pangthokliba panchayat mikhal asigi oinadi mari leinaba authority na akaknaba niti niyom thamdabadagi athingba leitraba kumhai amaga chap manake mikhal asida member mirep tagi hauraga Zilla Parishad ki mirep singi manungda mirep kayana yamdrabada voter amamamda lupa chani dagi chamnga fawba yenaki Voter kharadi yausang paisa nibagum candidate singi yumda satuna namduna paisa lawbagi thawong phawba chathanaki mikhal asigi damak naha kayana candidate singdagi saksa haijana naba paisa phawba lawnaki amaromda political analyst kharana phongdorakpada grassroots level da pangthokpa mikhal da phawba yamlaba senpham kaya thadanaduna vote kanana bu honarakliba thawong asi aphaba khudam natte corruption gi horakphamgi maru hunbaga sab manai India gi oina electoral policy system semdoknaba wafam thamnarakli ngai cherak asida Manipur gi oinadi panchayat ki mikhal da fawba member amadi pradhan lupa lakh romda aduga Zilla Parishad ki na lupa crore romda thada duna vote kanana bu honarak pa haibasi lamdam asigi tungi abhaba oiroi hairi
Puya mai thakibagi numit pu puwarigi amamba numit haina thoram pangthokre puya mai thakibagi apun baning sing lupna sinduna lamyanba sanglen da pangthokpa chani marifu manga suba puwarigi amamba numit ki hogdokpagi thoramda MLA Thoksom Saitabrata Loop ki chairman L Dhananjoy Mangang akom loop ki president Somorendro National Awardee H Ibotombi Khuman Kanglamai gi president Y Lerik Leima Kilgi president RK Sana Hanbi CLK gi president CH Pakpi amasung Manipur Pandit Loshang gi Pana Pandit Lai Lokena Maru Oiba Mui Sing Oina Saruk Yaki Pana Pandit Lai Lokena Fongdorak Pada Puya Mai Thakibana Aikhogi Aseng Ba Mai Haurul Adu Ngasigi Mirol na Khangdabani Hauzik Lai Hauriba Puya da Yauriba Wakalon Bumiyam da Amuk Hanna Ningsing Hanba amasung Lakadoriba Mirol na Masagi Haurak Phang Khanglabadi Bhap Tanadaba Lairiba amasung Ikai Khumnaba Hantarakliba Si Muthat Pangamgani Haiki Damsta Kundaminariba Singhi Orasu, Tami Orasu, Adi Pangal Orasu, Makogi Jumlak Yokshilaktaba Makogi Haurul Wanzi Kaushilapa Aduga Lining the Su Matang Matang Akoina Mate Akoina Tribe Win Leram Gadu Zanen the Ontoka Akogi Pandam Jisu Mangelapa Adi Muslim Singisu Magi Kage Main Togi Matam the Yunak Piram Basing Suzu Yunang Mankiba the tribal sing the Sumagi Matsat Manatsinsi Crystal and Logi Mangshilapa Asumanda Nakoi Puya Mai Tagi Vasina Mangarpa Mayam Singsia Tongi Horeba Mirol Singsida Puya Mai Taba I Puari Amamunumi and say Pangtu Araga Maduwari Likuldu Mayam the Pongtuoga I the Equigi Pai Puzia Sumna Lerami Pai Puzia Sumna Amna Pukaila Tana Equigi Legeram Pukating door Matoka I don't Mangan given no Hibadu Masigi Equigi Ninching Bagi Toramasina Amu Pangisa Sings that Ninching Handradi Equisia Choidina Angun Mutkigadra Hibigi Mipai Jabaduni Equigi Pumaning the Kanjari. ISTV ki service provider ama oiriba Skyline Cable kaisam thongna konba mafam singda leiriba subscriber singda ngarang under 17 FIFA World Cup Bharat amasung USA sanakiba match service provider sigi optical fiber tatpana marum oiraga yenghanba ngamkhidre subscriber singda khudong sada bathokan khiba adugidamak service provider asina nungaitaba phongdorakli paugi marak thanna atenba bre matang lagzari Happy. Drink pure, live healthy, we care. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Adong Kangbibra, Makoloba Garigi Kojena, noise pollution talktuna, Daina Pohali. Manipur Gumba, Taugi Awaba Itatana Mayong Rivalamdam Sidadi, Makolso Toktaba, Tau Pangdabagi Awaba Sulaira Roidaba, electric resource Nakwadi and Parama. Sagolban Moirang Lerak, Nepram and Zorlaka the Labor, RD Graphics, E-Right to Lucky Nangasima Book Tobia. Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 8131025634. Festive offer. Moha Premium Mattress na Lakliba Festival Sing Asigi Oina 30% discount pizari. Mohar Premium Mattress Asi Chongchan Yaudaba, Wangidamakta Yamna comfortable oiraba, durable oiraba, Amasung Paishaga Chanaba, 5 years warranty layaba mattress ni. Nengsimbira U feel Tobiu Amasung Apamba Kanbiu. Akupomarogi Damak, JMK Home Thangal Bazaar near Yuko Bank. Amukana Taramnuk Cheri Makhataba Pao. Ministry of Home Affairs ki Joint Secretary Northeast in charge Satyendra na ngasi Kuki National Front ki nazaithang da laiba Ebenezer Peace Camp ki fibam yengsinkre ayupung mapan gamini nifu mangarom tabada khoizang taya ground da helicopter da thunglabada
mahakpu kangpokpigi miyam na haraw tayam na okay. Joint Secretary ki khongchata du the Additional Chief Secretary Home Dr. J. Suresh Babu Suloy na rakhi Kuki inpi ki meeting makhada leiba tongan ba Kuki Civil Society Organization singi luchingba sing amadi Kuki National Front ka punna famina duna hauzik leiba fibam gi matang da wari sanakhi Joint Secretary na Kuki gi issue si government na lum na lawba galoy na political dialogue si hobani Government of India na tongan ba society ke section khudima ki wafam lawgani India government na tangdu laita ba fibam ma lakna ba gidamak waroshinama pami peace game asigi semjin sajan basu honagani haina thajaba pikhi UPF ki wangangloi Aaron Kipgen na Kuki gi khulai paiba gi ihwasi law and order gi problem natte masi political gi oiba issue ni government na issue si suspension of operation taunaraga cadre sing designated camp ta thamduna law and order ki issue ni haina khalam badagi problem asi matam sana loishinba ngamdabani haiki Kuki inpi Manipur gi maikai gi Joint Secretary Kuki gi problem asi athuba matam da loishin bina ba memorandum amasu pishinki Bisnupur Hospital da Premila Kaubi nupi ama lekhidabagi matangda Taubul Ward number 5 gi mioi kyana pen dabadagi hospital da amanga ta thogan khraba matungda doctor amadi nurse ki mathakta action lokhat kadabani haina khongjang changsilakpadagi hospital asigi employees sing mathok tawkhidre hospital asida layeng balakpa anaba kaya khudong sadaba kaya mayok nare anaba sing fatringai da doctor sing discharge tawrakpana atopa hospital sing da layeng bachatna ba haukhre anaba layeng duna leiramba imung manung gi mioi kyana wafam kaya phongdok narakli Makain thola ka dia na abasi sila thamma ka di kan tawro dana moi doctor nindang leiro da bani na haina ne adu ko hai bu da ko jipu ana ba di phagati jum da puthara khana raga ko rims da pu ga do bane pu ji haraga na rims da pu re adu jum da di am da putharo ki ken doctor na akoi di nindang leijagi ke dream nya la masa ka khanna bana haijabani adu doctor na discharge tawre tawri maram jina irang ma leina tawbani hai tare Amaromda Premila misi gi matangda hospital asida staff nurse oibi Sandhyarani Kaupi nupi amana phongdorakpada Dr. Johnson asi angangi doctor ni mahakna anaba ama layeng duna leiringai da Premila hospital da pukhalakibani doctor gi maikai dagi shuhona ba yaba hona kibani miyam gi irang aduna mahak masta gi khong da su sokpadagi laikanari haina Sandhyarani na phongdorakle Haidi akoina sa thaga moi patient yang bi de khote singju zaraga lai ka hai bado adu dang nungai te dei doctor da yamna sa sawu doctor do moina lana law doctor jo phana bagi tawine ba yam ba hida kapsan khodan dana injection kapagan da sipni ga na macam pa na hai na asai da hai nei ba ko adu di akoi di doctor na hai ba ma tungina khoi nurse di hida kapni doctor ni hida I bani adu course adu le khamna ni asing ba di akoi na lana kap bi bra har ni ko I bra hai ba du di adu loi ba ko na to biro course mo din par ga du gi reason ju to ga asing ba to karam bana summi ge karam bana lali do Apollo Glen Eagles Hospital Kolkata na Eastern India da urology amasung prostate robotic surgery khudongchaba leiba ahanba ana layeng sang oire hairi press club ta pangthokpa paugi mifam amada hospital asigi consultant urologist Dr. Tridives Mondalna robotic surgery asi laparoscopic surgery ga yamna manai adubu masina hena advance oiba makhut mari panba robot amana surgery tawbani masina surgery tawriba doctor ajuda 3 dimension gi midyang famama leihali layeng asina kidney sin bayawna tongan ba makhal gi surgery sing pakthok pangami khudong saba si Kolkata da leirabanina Manipur da gi anaba singsu layeng bada khudong sargani haike hospital asigi CTVS ki consultant Dr. Suresh Kumar Pradhana congenital heart disease su hospital asida mai pangna surgery pangthokli pikliba angang singda nagan balaina asidagi ngakthokna ba school singda chattuna awareness kaloinana nganna layong asi leibra yengshinba mathoktai haike Mamangi Okram Ibu Bina Chief Minister Oiringai Matamda Primary Health Subcenter Sing Pung Kunmari Chupna Doctor Amadi Nurse Leihanduna Mathok Tohangani Haina Thabak Kaya Paikhatlam Labasu Hauzikti Primary Health Subcenter da Dr. Fawal Leitabadagi Miyam na Khudong Sadaba Kaya Mayok Nare Imphal West District ki Manung Sanba Konthauzam Kendrogi Khabi Thangtek Primary Health Subcenter asida
doctor leitabadagi lamdam adongi miyamna ana ayek yawrakpada chawna khudong sadaba mayoknari hairi health center sigi phibam nongmononggi sokchin ba henjilakli lamdam adongi miyoy amana fongdorakpada matam kharagi mamangda di hairiba sub center asida doctor sing mathau ningthina tawduna anaba sing layeng lambani adubu haujikti sub center asida doctor sing lakhidre mari lainaba sing na thuba matamda yengshin biduna mafam asida doctor thabiraknaba mari lainaba sing pungning chingshilakli Sunung da kako udi ado kaigama matam da koi gi sidai angang sing natraga ahan sing diarrhea natraga akoi fever sing ko matam da haiba jaga je ke hidak la thak amata phangdabani na manang nak panambon community han center nambon da natraga na lampen da samai tawna awa na kaya mayong aduna hi babu leijari haiba pun masing asi waliba doctor asi mai lena ba sarkar gi mai ke de ora suna natraga medical director rom de ora ga su doctor matam na thubu matam da thabi raklaga lamdam asi gi awa na tabra parja sing asi gi khajik da si mateng mateng khapi bang amaga de to matik nungai More de Laiba Maitai Council Morigi Office ta Afaba Chinja ki matangda Health Awareness Program ama Thobal Nutrition Center Maitai Council More Kha Nongpok Apunba Nupilup Workers and Traders Association More na punasinduna pangthokiba thoramaduda lup singa sigi luchingbi singsu saruk yakhe Intensified Mission Indradhanus ki program ngasi Technopal DC ki chamber da hokre hodopagi tharamda DC Raghumani Technopal District ki Immunization Officer Dr. Gozendro Technopal ki CMO Sarthani na maru oiba myoising oina saruk yakhi More gi Primary Health Center yauna program asti ki makhada angang sing da hidak kapthokre Satkiba tang mangagi numidang wairamda Imphal Jiri lambigi nungbada tata truck amana thomjinbadagi mioi ama laikhidaba amadi amana asopan nanghankiba thawongbu yaningdaba phongdoktuna khoisaunaraba miyam nangasi ayuktagi hauna nungba bazarda lambi thingjinkibadagi Jiri bamdagi Imphal thoklakpa gari kaya panduna leire Imphaldagi Jiri satkiba gari kaya su Imphal da hanarakre hairi Jiri bamdagi Imphal thoklakpa gari samarom panduna leiribasi makhatana adumak laikhraba tarabadi awaba khudongsadaba kaya mayoknaragani haini Nungba banasina maram oiduna mioi kya ngasi panchayat mikhalda bot thadaba phangna khidre Paugi marak thadna atenba break amaga luxury Hakchangi labor solak padegi kuchu singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta ngaraba upaidi jolip syrup amasu jolip capsule bu changni sinabiyo Musically yoga. CD Yoshi he. Masigi Yoshi Tata Tisconi ne. Dudi Sanagi Mohut Yangna Sinbayandre. Iramdam Manipur, Iramdam Masiki the Mukta Sajavani, Sangai Teng. Apaba Makalgi LLDP in a Sajaba, Yansinava Polam Yaudaba, Sangai Teng, Pangbigani. 200, 300, 500, 750, 1000, 1500, 2000 liters sanba chahi taragi guarantee ga loina Lismart industry na puthok chaba sangai teng season abiu Aigi thamoina achit ka thasaba thamjari Sri Manikumar Jewelers yumda sumlai raka khanbane di kana roi engonda loina thengna khrabani wakhal do wagana lao ai koi kudingo pasarina rase miyam gi apamba design kudingo Sovidana Pallagani Sri Manikumar Jewelers Chacoba Gold Bonanza at Airport Mall, Changangai Airport Road. Participating stores are Adidas SPC, Adidas Originals, The Danish Rack, W and Arrow, Crocs, Samsonite, First Cry, and Adidas Kit. First prize, 1 lucky winner to get 10 gems gold coin. Second, 3 lucky winners, 5 gems gold coin each. Third, 5 lucky winners, 2 gems gold coins. And fourth, 10 lucky winners, 1 gem gold coin each. Amukahna taramnuk chari makhataba pao. Tha sigi tang anida Chief Minister na haudoki ba Imphal evening gi ngasi ahan bathangza miyam na mapung phana thoroktuna saruk yakre mamangi haudokpa numita traffic jam thoktuna khudong sadaba khara thokiba du makhatana thoktana ba Governor Gate tagi khoyathong crossing fawba lambi gi nongpok thangba saruk sing gari chathok chasin yahanki hiramastigi matangda report ama
Lakiba October anida Manipur Chief Minister N Birena Hogdokiba Imphal evening ngasi anirak subo oina mapung phana chathari. Imphal evening asi pangthok pada achoba thodang loriba Mahut Department na Imphal evening asi pangthok na ba section na yangsili Manipur Police Traffic Police na pamdaba thodok singthok tana ba mekup na hom singna mathau pangthok li Miyamda koi khudong chada ba adagi miyamna kharena phagalhaning bagi suggestion mayama koi phangi social media gi khuthang da karida adi samna hairabada Live Imphal evenings ki mafam sidaida entertainment program talent show na chingba yawhaning bagi comment adum phangi handak na mu aikoina ahongba ma thame ngasi gijina kharena miyam da khudong chahan gani haina aikoi yam chena thajaba thami. Please follow the traffic rules, and I also request the the drivers also to slow down the vehicles. Safety is of prime concern. People coming out here are family members, children's, and people coming here to enjoy their evening for their hard day's work after a hard day's work. Please, each one of us, we should be careful, and we should take care of ourselves. We should take care of our belonging also. We should not give opportunity to others so that people take advantage of us also. Manipur ki indigenous food stall singda tuan ba chana volam sing suna fangli sareng thongba ro atoiba thongba amadi atai haurba mathel kya miyamna pamna chanari. Singju, adagi archo, adagi bakpaura, adagi tharoi thongba, pangnam, adagi kano kiri chanaga. Kogi bora, alu ne, adagi maya loi toroga bora, adum maitegi bora, khara chatlena horiba. Akoi sumaina akoi maitegi oiba mayam si tawna harau kumai matamda ma tawbada koi mayam lakna si akoi naga koi simhama ma leijadene khalajidana sigumba ma tarokra sumaina stol ma hangdana koi na bora hogdana kotana ngasi akoi gi simham maitegi oiba culture haitare ne ama utho ejigi sigi yam nungai je koi sumaina simbira ga tawi bisingje. Semana terogadi bako, khara development se lakani na khalle. Ko akoi ateng ba bhau ga chatta ba do. Thaina di nganta na jumda hanjane dana si waraga ding ha rest to bo oina. Family pulap ka lagas das manga to bo se si yam nungai na haijage. Tamenglong gi Duigailong da Sariba famung Yangkai Leba Hospital tha sigi tang tara tareta Chief Minister na sangaraba yai ngasi hospital sigi hozik oriba Fibam Health Director Dr. K Razo Additional Director Dr. K S Manikanta Dr. Awar Luikhamna hakthekna ni yengsin kre Director K Razo na Paumi Singh da hospital asi hozik sem saba pungloi loire Operation Theater Dr. Amasung Nurse Singhi quarter su khara semdo kadabana tana ayamba loire mari lainaba contractor datangai fadaba singlo shinduna sangana ba khanghalle Tamenglong miyam na anau hospital se thabak thorom singda mateng pangbina ba appeal tawkhe
100 doctors MPC की through logo दौरे अदे specialist doctor मैम हम सु कोई की extra fund थादा दना अभी doctor नोंद 2,50,000 थादा दना specialist मैम जो कोई नेक ना बा कोई तोजरी मसीना मणिपुर health system मसी साफना ना बा government ने सिना यार कौन होने दी Laikhidrabi Raskumari Tamphasanana Iba, Fonglam Draba Sereng Koba, Sereng Lairik among us, Advocate NG Test Kumar Fongkre, Dolalen de Leba, Manipur Mahila, Kalyan Ashram the Pangtokiba Toramaduda, Ashramgi President Binodiniam, the Secretary N. Jamini Shusarugyaki, Raskumari Tamphasanana Iba Horam Laga, Loshindana Tamlamba, Lairik Asti, Imu Manuna Mapungfana Loshilaba Matunda, Lairik Asti Pong Bani Heidi, NG Test Kumarna, Laikhidrabi Tamphasana. Art and culture amadi isai sereng ibada yamna haithoi singthoiba misakni haiki magi cinema gi adu literary circle gi hiram khudi mak magi contribution khara di pangtho amba kari ma ma ne chen ni be man manung matam chadna hauji leirambo oragadi manipur gi art and culture gi lamda ma yam chawa mapung thaba khoi gi thabak thoram ama pangtho pe yabagi magun nama chelami ne pine du manipur da ngasi bhawada admaina phawgraba magul leiraba mi singse jam kunsi adana sanki de adana ichani be masadugumna ishorna nangi thudang je masi bodung tormo haidana manipur gi cinema gi lamda art and culture gi lamda telo matang thada mahagna toramba thudang du ape kawu ngamloi Thoramaduga Mari Lenana Tamphasana gi imung manung gi maikai degi Kalyan Ashram da leiriba angang singda boy kolom amadi mathematical boxing yenthoke Noida da Laikhidraba Pravis Janamisi gi matang dangasi numidang wairam People Action Committee Youth Forum for Protection amadi Mahiroi Organization singna Chief Minister Unakre Chief Minister na thodu asigi matang da UP gi Chief Minister gi maikai degi SID semduna thigatpada police personnel taruk suspend tawkre judicial inquiry tawnana ba sem sare masi fawbada Manipur government na pendrabadi CBI da sinasi haibagi wafam thamlakle hairi tungda JAC amasung Mahiroi singna Zem Hall Mamangda candle light protest tauki khongchat adugam loinana BT Park Mamangda solidarity utki police na khongjang adu makha tana sathan khidre Manipur University Research Club na publish tawba lyric research line ngarang University asigi Anthropology Department ki conference hall da pangthokre Thoromadu da Students Welfare gi hana gi din aduga haujikna MIT gi principal oiriba Professor RK Hema Kumar Anthropology Department ki head Professor MC Arun amadi Manipur University Research Club ki President Hemam Nandakishore na maru oiba Mithonglen Singh oikhi Shwas Pakwara gi sarugama oina Moirang Municipal Council na konba mafam singda luna na thamdana bangasi council asigi ward number 6 ki mafam singda councillor Premilana lusingduna lamtu sengdokre mafam kayada dustbin singshu thamkre Hojik sanabagi pau lobirasi Sanabagi pau pizari Ngarang New Delhi gi Jawaharlal Nehru Stadium da sanakhiba India amasung USA gi football match ta Manipuri lising kayana sanaroi singpungning thogatkhre Delhi amadi Delhi gi akoibda leiba yauna Manipur dagi mioi kya laktuna Manipurna football masana sibum kayagi matik pambagi haibadu malem da utkre thangoi bandagi Delhi da thabak tawduna leiba boicha soibam gi mioi ahum football yengba lakpada ISTV na unabada match asi USA ga Manipur ga sanabagumbani India ki team da Manipur ki sanaroi nipan saruk yabadi Manipuri singidamak sauthoksa ningaini fongtokhe stadium manung da yamlaba Manipuri singna gallery gi mafam kharadi pungthan thanna famba yaukhi match asimak Manipur da sanari bani haina khanba yaukhi USA gi khutta ahum sino da mighty rabasu ball yengliba singna sanaba loijiba fawba India ki sanaroi sing pungning thogathe Match yengba loiraga thorakpada India gi team da sanabada saruk yariba
निंगथौ nganbagi mamana mikup khara nungaitaba faurabasu India gi maikaidagi thongna leina sanakiba pungning thogatli mathangi waliba match ani asida mai pakpa oirasanu phongdokhe matungi ani sidi mai pakna khonawona moida pungning thogatpa wahai haini ai sasi world cup yaw phangana ana yawgani na thona thawon kane adu isa na pa sina ngasidi apa na ningeram bu thungal ai so ai amohna nungai Chahi tara taret makha ki FIFA World Cup ki ngasi sanaki ba tongan ba match ta Germany amasung Brazil mai pakre Margao la sanaki ba match ta Germany na Costa Rica bu goal ani amada thoiki Kochi da sanaki ba atopa match amada Brazil na Spain bu goal ani amada thoiki Regional College Lilong Sajing da October 8 dagi sathagadori ba A Pratap Memorial MU Inter College Football Tournament ki match official oinana ba mioi taret amfana hapkre match commissioner amsung referee singna organization secretary da tha sigi tang mapan gi pung amada report tawrana ba khanghali amarom da October 10 dagi Khuman Lampak Sports Complex ta haugadori ba state level inter school under 19 boys amasung girls tournament ki official oinana ba mioi 10 mari su hapkre makha taba sanabagi pau boyai ningthauzam dagi phangbigani Mary Com Regional Boxing Foundation Sinduna Tha Sigi Tang Mangadagi National Game Village Langon gi Mary Com Sai Boxing Academy gi Boxing Arena da Satarakiba Mary Com Boxing Academy amadi Army Sports Institute Pune gi Intercity Boxing Friendly Competition ngasi loisinkhre Loisan bagi thoramda CRPF Imphal gi DGP SI Sharma UK Boxing Academy gi coach Charles NT Season amadi Maba gi General Secretary Khoibi Salam su saruk yakhi Unit ani gi boxer tara na saruk yaduna pangthokiba competition asigi ngasi aroiba board singda Mary Com Boxing Academy gi Samson Nongdamba Makas Baisong Hangsing Nenghrai Hatkom Santi Kumar Abhijit Priyo Barta Sungneiren Kom Rohit Ngantingpam amadi Ishor Sana saruk yakhi Army Sports Institute Pune gi Saikom Victor Vijay Singh Michael Tias Khan Himanshu Biswamitra Sawam Victor Bilotsan Barunamadi Bisalna saruk yakhi Pangthokiba competition asigi matangda Army Sports Institute Pune gi Sai Boxing coach Vijay Kumar Sharma na phongdokibada लोग यहाँ आर्मी स्पोर्ट्स इंस्टीट्यूट जो बॉय स्पोर्ट्स कंपनी उसके बच्चों को लेके मैरी कॉम एकेडमी के साथ एग्जीबिशन मैच बाउट खेलने के लिए आए हैं जिसमें बच्चों को आपस में मतलब जब बच्चे आपस में खेलते हैं तो उनका एक्सपीरियंस बढ़ता है और डिफरेंट ओपोनेंट से खेलने का जो एक्सपीरियंस होता है आगे जाके उनको कॉम्पिटिशन में काम आता है इसलिए जो फ्रेंडली मैच होते हैं बच्चे एक जगह आपस में करते रहते हैं ट्रेनिंग का दूसरे से करते हैं थोड़ा उनका एक्सपीरियंस होता है और उनका गेम इंप्रूव होता है इसलिए ये बहुत अच्छा खेल है ओके आपको जैसे देखो हमारे इंडिया का बॉक्सिंग अभी बहुत इंप्रूव कर रहा है अभी देखो वर्ल्ड चैम्पियनशिप कोई ओलंपिक हर टूर्नामेंट बड़े टूर्नामेंट हमारे बॉक्सर्स के मेडल्स हैं यूथ से लेकर सीनियर तक जूनियर में तो जो इंडिया का बॉक्सिंग अभी पहले से बहुत इंप्रूव हो गया और आगे और अच्छा हो जाएगा World Bodybuilding and Physics Federation gi miyang makhada pangthokliba mapal suba WBF World Bodybuilding and Physics Sports Championship ta India gi mohot sinduna saruk yariba Manipur gi bodybuilder singna gold ani silver ama punna medal ahum laukre pangthokliba championship asida kg 63 gi kanglupta Laitan Them Dinesh amadi junior men gi kg 63 gi kanglupta Laitonjam Risikantana gold amadi nupi gi kg 59 gi kanglupta Thingbaijam Sarita Devina silver medal laukhi Nagaland State na yumbu oiduna chathariba Nagaland Manipur amadi Arunachal Pradesh ki sahi kurumdoi makhagi nupamasagi triangular cricket series gi ba Manipur gi ahanba match ta Manipur na Arunachal Pradesh pu run chamu kurumdoi da maithiba pikhi amaromda Manipur gi ngasi sanakhiba anisuba match ta na Nagaland na Manipur bu run 73 da maithiba pikre chathariba series asigi aroiba match hayeng Manipur amadi Nagaland ga Dimapur da sanaragane
mamang thagi tang kun manga dagi timung kunna group manga thona khaidokuna Sorsanpur district ki henglep esi ki manung chanba thangjing chingsang de kundariba village Manipur tara gi manung dagi khangalaba village na saruk yaduna khwarenta khuman ground da sacharakhiba kunsuba likam knockout football tournament ngasi lotion kre Khwarenta Kuman Youth Club na Sinduna Sataraki tournament ki lotion bagi thoramda Hinglep Kendra ki MLA TT Hauki Imphal East District ki TV officer KISCOM Pom Cultural and Dance Research Center ki Secretary Guru S Asongkom na thoram mapusing oiki Sataraki ba tournament asigi ngasi arubanamit ki sanaki ba match ta upper kairapna Bongnong Youth Club pu goal ama sinoda maithiba pikre aduna koi thala yamna samna biro aduga game spirit, sports spirit mayauraga na koi di karibumba sauna put na badi lehenganu adu hayraga I wish the match a success ay matang sida ay bason team sindare Thagachari boyai ning thozam hauzik ngasi nong magi oiba ay ngasagi paw amuk lobiyasi ngasi wai ki bai ngasagi pauda ICAR lampel party gi prepa pau gi matung ina ngasi gi khwaidi ki sakhiba Celsius degree kunmapal dasmik mapal khwaidi ki ingba Celsius degree kunmathoi dasmik mari nuksita ya wising manet gi sang ayukta sa mariputara nungtilda sa humputrong doi oiki ngasi nong sukide Loishalakpada maroi bapaw amuka na lagbirasi Anabagi miyoi singna doctor amadi nurse singda khut thabata natana potchai amanga ta thogan bagi mahutta ain gi oiba mateng launaba chief minister na appeal tawri Manga suba general panchayat mikhal gi bot thadana kre mafam khara da irang thokpada gi bot thadaba lepa yaunaki Amadi puya mai thaki bagi numit tu ngasi puwari gi amamba numit haina thoram pangthokre ISTV na pizza paw matang asida loizere midek tabire basingbu amuka na khunjeri